ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯒꯗꯕ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕ ꯑꯗꯨꯒ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯋꯥꯕ ꯈꯪꯍꯧꯕ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯣ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯗ ꯃꯥꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯛꯄ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯩꯔꯦꯡ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯑꯗꯨꯒ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ, ꯑꯗꯨꯒ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯪꯍꯟꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯄꯥꯝꯂꯨꯔꯝꯗ꯭ꯔꯕ, ꯅꯪꯅ ꯁꯛꯈꯪꯗꯕꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯝꯂꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯔꯝꯗ꯭ꯔꯕ, ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯄꯟꯊꯨꯡꯒꯤ ꯃꯪꯂꯥꯟ kaya ꯁꯥꯒꯠꯃꯤꯟꯅꯔꯝꯗ꯭ꯔꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯊꯃꯣꯏꯁꯤꯗ ꯅꯪꯒꯤ ꯁꯛꯇꯝꯁꯨ ꯀꯣꯛꯄ ꯌꯥꯗ ꯃꯃꯤ ꯇꯥꯔꯝꯂꯣꯏ, ꯅꯪꯒꯤ ꯐꯖꯕ ꯁꯩꯊꯥꯗꯨꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅꯁꯨ ꯇꯦꯡꯊꯥꯔꯝꯂꯣꯏ꯫ ꯅꯪꯅ ꯅꯪꯒꯤ, ꯑꯩꯅ ꯑꯩꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯔꯝꯂꯕ, ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯩ ꯊꯦꯡꯅꯍꯜꯂꯤꯕ ꯂꯝꯕꯤꯁꯦ ꯂꯩꯔꯝꯗ꯭ꯔꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯂꯪꯅ ꯍꯨꯝꯂꯤꯕ ꯅꯪꯒꯤ ꯁꯝꯂꯥꯡꯗ ꯑꯩꯅ ꯉꯥꯎꯔꯝꯗꯕ ꯇꯥꯔꯕ, ꯃꯂꯪ ꯃꯥꯁꯨ ꯃꯤꯀꯨꯞꯇꯨꯗ ꯁꯤꯠꯂꯝꯗꯕ ꯇꯥꯔꯕ, ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯑꯩ ꯊꯦꯡꯅꯔꯝꯗꯕ ꯇꯥꯔꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗ ꯏꯅꯥꯛꯇꯒꯤ ꯅꯥꯊꯩꯗꯨꯅ ꯆꯠꯂꯝꯂꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯐꯝꯗ ꯊꯥꯖꯕ ꯀꯌꯥꯁꯦ ꯄꯤꯔꯝꯗ꯭ꯔꯕ, ꯅꯪ ꯑꯩ ꯃꯪꯂꯥꯟ ꯑꯁꯥ kaya ꯁꯥꯒꯠꯃꯤꯟꯅꯔꯝꯗ꯭ꯔꯕ, ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯋꯥꯔꯤ kayado ꯁꯥꯟꯅꯔꯝꯗ꯭ꯔꯕ, ꯍꯔꯥꯎ ꯀꯨꯝꯍꯩ ꯈꯨꯗꯤꯡ ꯅꯪꯒ ꯎꯅꯔꯝꯗ꯭ꯔꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯃꯤꯠ ꯎꯏꯁꯟꯕ ꯌꯥꯗ ꯂꯦꯟꯈꯤꯕ ꯑꯍꯤꯡ kaya, ꯅꯥꯏꯇꯣꯝ ꯀꯅꯥ ꯌꯥꯎꯗ ꯑꯃꯝꯕꯒ ꯃꯔꯨꯞꯁꯨ ꯁꯥꯟꯅꯔꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯩ ꯁꯛꯈꯪꯅꯔꯝꯗ꯭ꯔꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏꯗꯕ, ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯅꯪꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯕ, ꯄꯨꯟꯁꯤꯁꯤꯅ ꯃꯅꯤꯡ ꯍꯟꯕ ꯌꯥꯔꯝꯂꯕ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯁꯤꯁꯤꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯗ꯭ꯔꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫